Hello friends, ngasigi episode asida wireless earphones ani kaki unboxing amadi mogi Ahanba Masak mong kamay toge habadu haipet yengminase agi oirom da leribisna Realme Buds wireless haiba agi right side kisna Boat Rockerz 330 haibani. Ahanbada Boat Rockerz 330 gi box ta kari yawbuge kamai tobuge haibadu haifet yengminase ko. My box yam chawba kishu sawung sadan natte dum medium size to oiraganda kishu extra kinoi budi ya mandi just isam box amda sumaina dum pire. Sida maning da details kara pire ayedo maru eba kara samlapna thamjarake. Magi charging je type C ni, driver da 10mm, Bluetooth 5, 30 hours time, IPX5. IPX5 hairagadi ekhoigi humang natraga ising khajikdang chongbodo adudi resistant oi haibani direct waterproof tin natte ko ising da lupsalladi waterproof oi roeba adu X5 haibagi artadi just kitang chongbo hotba adugumbadudi kaisu tawroi problem leiroi haibani da. Box se hangtukpaga manungda plastic plate amada yam phajana tightly packing tor handa yawramme sigi headphone 330 je adu atai manungda ka yawgi du so hyping minasi ko si amagi cover makhada sida charging cable ga extra earbuds ke yawramme adu si je headphone yauna bi charger cable du khatani go pirak tu charger di piroi ko headphone leibada hoi exceptional oiba kino tawraga di khangdre normally si yaudi bani si boat head is just sticker ne si di do boat ki magi sida chechang kharpire ado chechang je anambana si je advertise ne atopa moigi boat brand gi product atopa sumna da bluetooth speaker the headphone the ki atopa moigi brand me amagi advertise una tawi adubu CCD warranty card ne warranty phone tawraga register tawgodoni ko aduga chahi amagi yaraktab khotaba semba yabagi warranty card yawri sisna instruction manual ne kamaina on tawgodage natraga connection tawgodage haibadi matangani haibadang pathopio sisna extra earbuds aikoigi nakong size ki matungina khara chawbar gadi asoba senior ni macha argadi macha aduga normal argadi average adu packing da lai ji achoba ga macha kane already sida yawrisina medium size tu ni mayam gi average ama yenga pirak pini ko moise yamna tight wina pire nanthok tanaba tawbana da yamna pazana packing ni tawri haitare Ahanba magi mas sawung sada hairagadi sumaina leire ko magi button nama yawgre aduga sisna keno ne charging cable gi cover haitare sigi cover je ka yam kana waterproof oibadi nate adubu adum maming yuna cover ama pirakpai wani plus minus button duni se yawri se plus na makhada duga minus na mathak lomda ajikdang confuse le pain khalle si je egi modadi mamangi asigi sambru man ba so button je si multi function connection button duni ko the oirom dadi boat haiba sign ji muka makhada l haijiga l haija left side haibani ko asomgi left side ta sigi boat thab kainu sinatana kaisu button indicator kem yaudi duga magi nakong thinbam je khajikdang dum pick padawna tawi earphone ge size se nakong manung da thingjan na do adubu asigi ear guard haigadra nanthok tanaba asigi mamang ge rubber je asidi kitang kon badawna tawi
Hojik Realme Buds wireless ki matangda amuk yengminarasiko. Atu friends maraktana koigi channel sida nokna lakparagadi subscribe kara tawbiramo. Si subscribe tawuse free ni ko. Hayeng tungda ano video lakpada adomgi notification da laknanabaki aduka ki wani. Anyway, sigi Realme ki box se sina kitang sang badi hele hojiki Boat Rockerz tagi. Magi sumaina plastic cover amda pajana tight packing torga dum lae. Samane sisu dum moigi headphone gi moigi hojikan trend or male dum tightly pack torga lae nanthok tanaba or male. Earphone je hojikuna ding aktang thamgi je ko aduga box manungda tai atopa kai yauge have to yingmina je. Realme box di mawong ni achauba box gi manungda sigi box mu yaurme ado sigi manungda macha mu yaurme company khena we matungina design ju dum kitang khena ye dun sigi macha ji manungda aina charging cable gum yaurum godaba maliko yaure adagi extra earbuds ne aduga magidi instructions chene. Nasai Boat Rockerz ki charging cable dudi USB 3.0 ki adubu sigi Realme ki charging cable je CD 2.0 ne ba ai 2.0 ga 3.0 ga kai khenai ha bado ai loina ba ai gi mathangi full review da loi hapsara ke sigi earbuds CD extra ji so ga masa ga ni ko dum chamani aduga already fit torga lai jina average size tu ni sida Ahanba da C plus minus aduga mayai dana multi function button aduga sigi side dana charging slot sida laire magi di wire je punda bi da lae ngasai Boat Rockerz ki di puli hauri torga lae ba sigi mari je rubberized coating oye aduga magi battery hapam or mal oirom gi jina sigi earphone gi masak si sumaya hype tawi ko sini ngasigi episode asida earphone ani sigi masak mawong kamaina tawbugi haibadu haibat chawk ma yingminare moigi sound quality adagi sizina wada nungai taba adai kayam yamna moina company na claim tawri wase chumbalan ba haibadu gi matangda mathangi full review da ai loina ba hapsara ge du phobudangdi ngaiminarasi ngasigi oinadi matang sida kainarasi ado mathangi full review ngaiduna lebiu athu matamda tholani aina karigi damakta si headphone ani je khallaga review toribano unbox toribano haibudigi maram pulap ai loina hapsarage. Thank you.